Akaswani Imphal Ningthoukhongjam Suni na pau pazare ahanbada maruiba pau Manipur da thokiba ising ichawasina mioi lakama lising hupumanga chamapan nifumdoi ichawgi awaba mayoknare World Food Safety Day Manipur da sungasi pangthokle PM Fasal Bima Yojana gi makhada laibaga sigi lomi koti kulumdoirom crop insurance ki kudong chaba fanghale amasung Maharashtra da Naxalite ki haksin mioi 12 ngarang sarkar da khulai thadoktuna sangjarakre Manipur da thokiba ising ichawasina mioi lakama lising humphumanga samapan nifumdo ichawi awaba mayoknare Rajya Directorate of Relief Disaster Management ngarang thokpa chirol amana hai ising ichawasna yum lising kunthra manga chambri kun mapan amanga ta thogan ki mioi lising mari samani phutaret sapagadaba mafam singda thangdoki hauzik relief camp humputrani pan hangdokli ichawasiga mari lenana mioi mari lekhidre mioi mari na asogapan nangki sasan kaya sikhi hauzik phawbada ichawasina mahimarong thaba labuk hector chamu humphumanga dasmik taruk manga amanga ta thogan ki mafam chamu humphumapanda jingningkhai thodok sing thokki Akaswani paumina hai hauzik Imphal iski mafam kaya da ising thumjili Katrigao Khurai amasung Wangkhai Kendra gi mafam kaya ising khara hanthakarbasu mafam khara da hauzik su makha thana ising thumjili Isawasina maramoiduna Imphal jila gi lambi kaya pothole kaya laibana miyamna chatok chasin tawbada khudong chadaba mayoknare amaromda India Met Department haire Manipur Nagaland Mizoram Tripura mayai thangba Maharashtra Maratha waragi mafam kaya da ngasi akanba nong chugani lakliba numit 3 ni asida awang nongpok lamdam gi mafam kaya da nong chugani mayai thangba Bharat amasung kha thangba Bharat ki samudra khongban singda akhak ara amasung akanba nungsit kalonyana nong churaba yai Imphal jila gi Chief Medical Officer gi liching makada ising ichawnu sokalaba mafam singda lemna layengba amasung hidak langthak yenthokpagi thabak leptana chatharakli isawasina awaba taraba mioi singda haksel gi oiba tengbang kaya piri Wangkhai Ningthem Pukri Mapal Thambal Khong Thongkhong Kongba Chanam Lekai Ima Uraleima Mandap Kongpal Kongkham Lekai Lamphal High School Top Khongnangkhong ngasisu lemna layengbagi thabak chathari hidak langthak singsu yenthokli Idul Zuha Malem gi tai mafam singa lonya Manipur da sungasi pangthokli kumai asigi mapung oiba thauramdi masaje singda lai khurumba amasung chamin thakminaba amadi khudol pot pinabana oire Idul Zuha ga mari lenyana Rashtrapati Draupadi Murmu na laibak asigi miyamda yaifa paujel piri Rashtrapati na kumai asibu kathokpa mioibagi mamal khangbagi khudam amani haina phongdokli kumai asina amata oiba machin mana oibagi nungsinaba lipunda samaj asibu punshinba oira sanu hairi kumai asiga mari lenyana miyamda maruaina Musalman singda piba paujel amada Manipur gi Rajyapal Ajay Kumar Bhalla na hai kumai asina Prophet Ibrahim gi oijaba thidaba amasung kathokpa kaya aduna mioiba khunaida tambiraba singna hungnu ningsing halle Hanagi Mukhyamantri Nongthombam Biren Singh na magi paujel da hai numit asina lakpada aman ababu mateng pangnaba kanglup singi mari hena chechilanba amata oiba amasung nungsi chanaba porakpa oirasanu Manipur Vidhan Sabha gi Sadasya Singh Yumnam Khemchan Singh, Kongkham Robindro, Manipur Pradesh Congress Committee ki President, Kaisam Meghachandra nasu Idul Zuha na lakpada yaipa paujel piri. Kumai asina lakpada Democratic People's Front na Islam lining chaliba Musalman Singh da yaipa paujel pirakli. World Food Safety Day thauram Manipur ngasi pangthokli Food Safety Science in Action Stop Obesity by Eating Safe and Healthy haibu wakhalonda Rajya Sarkar gi Hakshel Bibag ki Food Safety Administration gi makada pangthokli thormasiga mari lenyana Kangla gi nongchup thangba sanathongdagi ngasi ayuk wakathon amasu lamtha ki Health Services ki Director Food Safety gi Additional Commissioner Dr. Chambo Golmai na wakathon asi lamtha ki Numidasi Lampeda Laiba Health Services ki Directorate ta pangthokki Food Safety gi wasak sulauki Numidasi gi mari lenyana Imphal jila gi Food Safety Administration gi Designated Officer Dr. Okram Kripaya Lini na hai matam pumnamakta akoina afaba chinchak chaduna science ki knowledge tubu sijanaraga pumnamak laina tina kaya de ngak thoaga action loboduni action haibase akoina guidelines advice mayam mase scientist mayamna loimak develop tawrpa ngatani aduna government na matam pumnamakta science tagi mating loduna information kaya ama policies kaya ama semli bani
aduna food business operator mayambo scientific advice aji apply tawduna akhoi good production practices kaya follow tawbinaba ningsingjari aduna consumers mayamna shu science the back tawba advice mayam follow tawduna afaba chinchak chaba aduga leina tina kaya dagi ngakthokpa haibasini Security Force na Imphal Zilla gi Sawumbungdagi KCP PWG gi miyoyama fare police ki pauna hai intelligence ki akangnaba pawma phangbadagi Security Force amasung Imphal Commando gi apunba kangbu na ngarang numidang Sawumbungda thibum gi tabak chatabada miyoy du fakibani pharba miyoy si micham miyamdagi nanduna sel khaiba chenaba miyoy ni hairi tabiriba pawasi Akashwani Imphal dagi ni Pradhan Mantri Narendra Modi na luchingba Kendra Sarkar na Lomi Shimbu Ikai Kumnaba Utpa Sahi Taramathoi Shure Hauzik Phabuda Lebaga Sigi Law Phom Hector Tara Taruk per drop more crop ki makhada ising yamna changdana mahimarong thabagi thabak sangsilakli Kendra gi Mantri Kiran Rijiju na hai PM Fasal Bima Yojna gi makhada Lomi Koti Kulumdoi Rom Crop Insurance ki kudong chaba phangale Hauzik Phabuda lupa koti lakama lising humbudra mangagi insurance ki senpham Lomi singda phangan kre PM Fasal Bima Yojna asina Lomi Singda Security Piduna Makoigi Hingnabagi Lambida Ngakbi Senbire Amasung Lauruk Amagi Matangda Lauruk Amagi Damak Mipaiba Pokhandre Bharat ki Lomi Singna drone amasung digital gi oiba kusukulai sing sijenaduna sauna awonba porokba ngamle Agri Innovation Mission gi makhada lawusung gi startup lishingama chatret nipumapan gi lupa koti samukun manga gi senpham kaithokre Amaromda PM Kisan gi mateng lebak asigi Lomi koti taramathoi henbada lupa koti lakh ahum lising humphunipan hakthengna na kanaba phangan kre Pradhan Mantri Narendra Modi gi liching makhada lebak asigi Lomi singi punsi mahing haukibisei taramathoi asida singthaningai oina onba porokpa ngamle haina BJP luchingba nongthombam Biren Singh na hairi PM Kisan PM Fasal Bima Yojna na jingba scheme singna Lomi singbu jati gi chakhot lambi gi mayonda pusilakle Maharashtra da Naxalite ki hakchin bamiyoy tarani thoi ngarang sarkar da kulai thadoruk tuna changjarakre makoi singa du phaba natraga pau piba ngambada lupa koti ama henbagi mana pigani hanya lauthokrabani Ghar Chilori jila da pangthokpa thormama da Mukhyamantri Devendra Fadnavis ki mamang da makoi singa du changjarakibani Mukhyamantri Devendra Fadnavis na Maharashtra Chhattisgarh lona bangam khai paring da leiba Ghar Chilori jila gi manung munjin ba khungang Kawande da satki Rajyadugi Mukhyamantri amana Naxalite na suolaba manung hunjinba mafam amada satpasi magna ahanbani khongsada duda Naxalite tarani thoi kulaiga loina na sangjirakebani Mukhyamantri na Sangbidan gi lairik mamam su makoi da kusinake tungda pawmishing da wangang da Mukhyamantri na hai kulai thadoraktuna changjarakliba mioising asi mausagi punsida Hanjinduna amadi lebak asigi seba tawnabagidmak changjarakibani mangna hai haukiba tha tarani pana sida amukto oikhidriba mongda Naxalite kunipan hatki kuntra matoina phaki amasung nipu marina sarkar da changjarakki BRICS lebak taragi sangsatna Pahalgam terrorist attack bukana yaning da bafongdokre masiga loina Bharat na terrorism gi mayukta zero tolerance haiba thausiladu mateng pangani hairi Lok Sabha Adyaksha Om Birla na luchingma mute kangbu amana Brazil gi Brasilia da tha sigi mari misung manga da pangtu ki bataramatoi suba BRICS Parliamentary Forum da saruk yakhi miphamadu da malem gi oina hauzik thengnariba samasya sing artificial intelligence da ningthina amasung dait lengna sijinaba malem gi lalolitik amasung sanmitlon Interparliamentary Corporation malem gi ingtap amasung security gi matang da amat oina yanakibani Assam da ising ichaw gi phibam khara phagatle jila taruk ki miyoy lakh manga lising humpuin ichaw gi awaba mayoknari Khungang lising ama chambri hena ichaw asina sokhali relief camp sam humbudra manga da miyoy lising nipu matoi changjapam lawduna leiri aroibada maroiba paw amuk Manipur da thokiba ising ichaw asina miyoy lakama lising humpu manga chamapan nipu humdoi ichaw gi awaba mayoknari World Food Safety Day Manipur da sungasi pangthokli PM Fasal Bima Yojna gi makhada lebak asigi Lomi Koti Kulumdoi Rom Crops Insurance ki kudong chaba phangale amasung Maharashtra da Naxalite ki hakchin mamiyoi tarani thoi ngarang sarkar da kulai thadoktuna sangjarakre pauloi jare